ISTV के पाउमियंग ताबिरी सिंह पराम नोक्सरी ngasi manu pauda ima kethel ahum sakhibadagi ngasi phauba repairing torumdabada Manipur gi governor VK Dugalna nungai tama phongdokre hoju pau samana pijari Manipur gi governor VK Dugalna ngasi ima kethel ahum gi pibam yengsin khre kethel sakhibadagi tofam thokpa samjin sajin gadaba kaya torumdaba amadi kethel gi mathak thangba mafam hangduna leramba ubada governor na angako phongdoki ngasi ayuk pung tarum tabada governor VK Dugalna ima kethel ahum gi pibam yengsin badda note ki director Git Kumar IMC ge chairman A Nimai IMC ge executive officer Uttam amadi governor secretary RK Nimai su sawyaki governor VK Dugalna kethel phamlibi ima singa haktengana wari sanaki hojak leiriba kethel asigi ohiningba kaya adu kari tauba yabage haina wa tanaki governor VK Dugalna kethel ahum gi matak thangba saru singda season pham khangdana hanganduna thamliba si angapa phongdoki kethel asigi nong yuriba pham sing amadi mai awaba leiriba pham sing atuba matamda semnanaba mari lenaba singda khanganki kethel phamlibi ima singa hena nakshanaba mari lainanaba matam punamak to honagani haiki Okay, they get enough work. I can see that most of them are busy. Kethel phambi ma singi maikai dagi phongdor kibara kethel asida leiriba awara passing asi haifam khangdana nahan makai lerkibani se minister masa laktuna yangsilamba phawba yaukre adubu wari phawba sanaba phangide ngasi Manipur gi governor VK Dugalna mafam asida laktuna kethel phamliba singi awara passing yangsinba si mapi mapa ama oina chapchaba tofam thokpa thabakni haina thagat phongdoki Sinjak tam Nepal tanghandana ba pandamda mioi kyana labuk lamhang singda manama sing thabagi thabak paikhalagni Thobal athopamda leiba ahangba local kya matamga chunaba manama sing thaduna masana masabu senthok lambi lehenbada natana mioi kya basu thabak piri hirmaski matangda report ama Manipur ki mafum kaya da uwa thaduna apaba hawa nungsit fangnanaba amadi asangba lamdam ama oinanaba pandamda lingkat kiba Green Revolutionary Society Manipur na asiguma khongthang asi lokalakani sahi mari hena mapung faraklaba society asigi volunteer singna Thobal athokpamda leiba Arung Turel gi manak nakpa local singda alu kobi maroi marang amadi hawai tharak na chingba matam gi manama sing thaduna market amadi laikai de yonbagi thabak chathari Khangjing Arong Soi Maikok amadi Khangjebung local singi longmupu singna pochai thabidra local kunipalomda society gi mihut sing haijabudigi matamgi mahimarong sing asi thabagi thabak chatharpani lawpari mapanda hawai tharak lawpari tareta alu lawpari amada kobi amadi maroi marang thaduna hojik mahi chaba hore haina society gi president leimapokam joichana ISTV news to phongdorki chinjak tam Nepal tangdana naba club organization amadi lanai miu sing ahangba mafam sing manama sing thabagi haina bi leheningbagi apamusu joichana makhatana phongdoki hojik society asina puthokli bo pothok sing asi yonbagi awaba kari sulaite yaripok Sing Thobal amadi Sengmai kethel singda yoli hawai thrak kg da lupa kuntra alu kg da lupa 15 da hongna yolabusu sendong fazana leire haibu wafam thamki koi lawsi lokhaba matung koi Manipur da hangiba lokam singsi koi maposing hangam huntraba mafam singdana hangam hunjarga suhunda mafam singse koi na hangwa singi yenge ga mapu da ngangna jaraga koi lawpari kunni nipana si hawai thrak alu kobi gajar akhoi telau sanam oina sunaba koi maruina alu zu thar ba yaujagre masida ko thare ji mafam mafam yenga magi le hau sana mafam sida alu thaba yabana alu thaba amadi hawai hunba ya mafam dana hawai hunba asmaina mafam sana kaya si yenga khoi lokori kumar ji thajar koni amarom the founder secretary Suraj Kumar na phongdoki bada pochai thana na bohona bada mari lena department singna mateng khara pirak bada thagat pa phongdoki society gi member chama tara Nepal lebagi manungda asang ba matamda member sing thoraktuna thabak ta mateng pangnabani masi tawdaba yade haibu wafam kari sulaite lena tongan ba laibung amadi mafam kaya da society asigi miyang makada uchara lising nipugi matakta thakre sahi sigi June amadi July da uchara lising 12 rom thana ba sem saduna thamle uchara pamba lairagadi society da pau phawbi haibu wafam su thamke atai volunteer singasu Green Revolutionary Society na paikalakliba mahimarong thabagi thabak thoram singasida sarugyaba phangbagi damak nungai ba phongdoki awa da hidana mayam singsi ka thumin absida akang wazar ka situm mayam singsi irang na tum chak ji kangkhat la le hakar
मैम तौमिनबनिना अवाबदु कावरगा नुंगाइबगी वखलदा नुंगाइबगी आशादा तौबनिना मैम नुंगाइ पेजेना ISTV पावगिदमक राजेश एम रंजन अमदी नावरम फिलिप्स थौबाल थोकपम हाइरांगोई थोंग मखा मोतुम लेरक्ता लैबा इबेनी मैजिक नूडल की फैक्ट्री ngasi ahing nangai maina tumna chakre फैक्ट्री अदु चिंगा मखा खेत्री लेकाइदगी खेत्रुमयम इबो सिंह कौबा मियोय अमगिनी मई अदु गरांग नुदंग पुंग अनिरोम ताबा मतमदा इलेक्ट्रिक हीटरदगी हौरक्तुना फैक्ट्री अदु तुमना मई चाखिबनी नूडल सानदबा मेशिन यावना रुपा लाख 50 रोमगी मालचांग अमांग अता थोखरे सकिब तांग अहुमदगी हौना इम्फाल इलेक्ट्रिकल डिविजन 2 की डिप्यूटी जनरल की लंफेल पाता लेब ऑफिस दा अनिसुबा बैंडिंग स्टेशन अमा हांगदोखरे हारी प्रीपेड की खुथांगदा मई सिजनरिबा मियोइसिंगदा नोंगाइजिंग अमदि अतै सुटी नतबा नुमितसिंगदा अयुकी पुंग 10 दगिना मरी फावबगी मनुंगदा रिचार्जिंग कोपन फंगनी हाइना MSPDCL की जनरल मैनेजर इलेक्ट्रिकल सर्कल 1 ओरिबा केस खंबसिंगना थादरप चेरोलमना खंगलकले बिष्णुपुर डिस्ट्रिक्ट कमांडर कैनौ बाजार थी बहुमगी थबक चथबदा KCP के nganbagi pawnam riki apokpa P Mohen ke samthong hodam berak Larembi maningdagi mioi asi tawthong mamang likai dagi fare hari mangondagi KCP ki demand letter amasu phangle makata na police na thizinbada lupasigi tawrem gor sam maitei apokpa T Indramani pasoi part 4 awang likai dagi mioi amasu thawaiban thaw ground dagi fare haina police ki PR ona thadrupa charol mana khangalakli BDS का मरी लेना अकाउंटेंट जनरल ऑडिट मणिपुर थबक लौकलकबु आम आदमी पार्टी मणिपुर थाकप फोंदोरकले IMC वार्ड नंबर 6 के काउंसिलर PS परमेश्वरीना लोकल MLA नंदकुमार मदी हानगी DGP वरंबा वाई जय कुमार क्वेश्चन दुना उरिपो खाइदे मलकाइदे इसिंग यंथोकरे काउंसिलर परमेश्वरीना नियमना दरकार ओइबे इसिंग लेपतना पीनना बहोदगनी हाइकी करिगुंबा वार्ड नंबर 6 की जगह सिंग द लेमोब जगह कोई सिंग फंगनबगी दमकता अखोई काउंसिलर अमदी मेंबर नोमिनी सिंगना पुंदो खुसमनरगा वार्ड नंबर 6 की जगह खुदिमकता मतुंग ताबतसु अदुम येंगिनी लोसलपद मरोइबा पाव अमुखने पिजरी इमा केथेल अहुम साखिबतगी गसी फावबा रिपेयरिंग तोरमदबदा मणिपुर की गवर्नर BK दुगलना नोआइतम फोंदोखरे आइसटीवी पावमियन ताबिरिबसिंग अमुखना खुरमरी